Connect News Media Tabiriba Singutaram Okchari. Manipur ki Thogliba Irang Asida, Kukisingda, Khalistani organization Singa Samnabagi Wafam, social media ki Kutang the Kangner Basu, Masi official oina confirm Torok 3. Adubu, Housing Masi Central Home Ministry ki Maikedegi confirm Tokre. Handak Home Ministry na Puthokiba Tribunal Amada, Manipur ki Irang Asida, Aina Thinkraba, Khalistani organization Yaubagi, Amadi, Kukisingda, Tongan Baleba Amasiamba the Probok Tobagi Wafam Sing, Mayek Sing na Phone Kre. America da leriba Khalistani terrorist Guru Padwan Singh Pannuna lead tauba organization Seek for Justice SFJ North East pu mai hongnana bohonari wafam asi security agency singna mahaki nota hai madudi Seek for Justice Manipur da Christian Singbu provoke tauduna separatism bu promote tauri SFJ na Manipur da Christian Singh da tongan baleba amagidama voice raise taunana ba provoke tauri Masi Manipur gi issue asida maru oiba amadi anoba perspective ama udli Seek for Justice asi Bharat Sarkar na ban tawkraba adugumba organization amani Pannuna masabu SFJ gi legal advisor ni hai masigi mataida note asida masi so hairi SFJ na army da yauriba Sikh singbu army thadok na basu provoke tawri agency singi maikedegi ready tawkhiba note asi Central Home Ministry ki Maikedegi January 18 da puthokiba page chani mogdragi tribunal order amagi sarukni tha sigi horakpada tribunal na Unlawful Activities Prevention Act UAPA 1967 gi matung inna SFJ da chahi manga gi ban makha na thamki note asida hairi madudi Seek for Justice Manipur da Christian Singbu Bharat tagi tongan tanana ba provoke tawri Agency Singna Khalistani terrorist Guru Padwan Singh Pannugi organization gi North East da active oiba amadi Manipur da tholiba irang asigi conspiracy da yawbagi input phangba masi ahanba oiramgani Guru Padwan Singh Pannu amadi SFJ gi mayokta tongan ba terrorist activity gi case nipan gi mamang da su file tawkhre mahak July 2020 da Bharat Sarkar na terrorist ni haina lauthoki Mahak America da famduna Bharat ki mayokta hu kamchilakli nota America da leriba Pannu ki address ki su mention tawki report ki matung ina SFJ amadi legal advisor Guru Padwan Singh Pannu New York amadi California da leiba mahaki office tagi activity sing handle tawi Home Ministry ki nota mahaki office ki address phone number amadi fax ki detail supiri aduga US Department of Justice na Indian agent sing da Pannubu hatpagi conspiracy tawbugi maral sikhi aduga masigi mamangda May 2024 da Bangladesh ki former Prime Minister Sheikh Hasina nasu maral sikhi madudi Bangladesh ki Chattagaon amadi Myanmar gi saruk kharaga punduna Bay of Bengal da base ama semduna Christian country ama semnana ba conspiracy tawri May 2024 da mahakna Bangladesh ki newspaper The Daily Star da haiki masina khudong thiba kaya lakani Mahakna wafam asi haikiba tha ahumgi matungda mahakpu postagi tanthoki amadi lebak thadokpa takhi aduga August 2023 da Manipur gi irang thokiba tha ahumgi matungda Canada da leiba Manipur gi Kuki group ki leader amana Manipur gi kanglop ki irang gi maramda pikiba speech na chauna controversy thoanki August ki horakpada program asi Canada gi Sare da leiba Gurudwar da pangthoki Masigi Chief Amadi Khalistani terrorist Hardeep Singh ni Jarbu June 2023 da masakhang da bamiyo singna nongmaina kaptuna hatki North American Manipur Tribal Association namtagi Canada chapter gi Chief Lian Gangte na mahaki speech da Manipur irangi maramda nungnangba phongdoktuna Canada da angamba mateng tongnana ba request tawki namtana 7 August 2023 da Facebook amadi X da program asigi video ama post tawki Masigi matam khargi tungda video asi lauthoki asumna Manipur gi irang asida Kukisingna Khalistani organization ga samnaba support tawba amadi makhoi gi tongan tabagi pandamda provoke tawi haibagi official oibo wafam Home Ministry na confirm tawkhre adu oirabadi Home Ministry gi maikedegi masigi damak kari action lokhalakani haibasi yengningai ni video sida ngasigi di matang soi fawbadang thagasari